ꯊꯥꯁꯤꯒꯤ ꯇꯥꯡ 10ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯃꯄꯥꯜ ꯂꯝꯗꯒꯤ ꯉꯥ ꯄꯨꯁꯤꯜꯂꯛꯄ ꯑꯃꯗꯤ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯊꯤꯡꯈꯤꯕꯗꯒꯤ ꯁꯔꯦꯡ ꯉꯥꯍꯩ ꯔꯧꯅ ꯆꯤꯡꯕ ꯉꯥ ꯃꯈꯜ ꯈꯔꯒꯤ ꯃꯃꯜ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯑꯊꯤꯡꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯦꯖꯤ ꯑꯃꯗ ꯂꯨꯄꯥ 250 ꯄꯤꯔꯝꯕ ꯒ꯭ꯔꯥꯁ ꯀꯥꯞꯀꯤ ꯃꯃꯜ ꯉꯁꯤꯃꯛ ꯀꯦꯖꯤꯗ ꯂꯨꯄꯥ 410 ꯌꯧꯈ꯭ꯔꯦ꯫ ꯂꯝꯗꯝ ꯑꯁꯤꯗ ꯐꯪꯕ ꯉꯥ ꯃꯈꯜ ꯈꯔ ꯅꯠꯇꯅ ꯁꯔꯦꯡ ꯑꯃꯁꯨꯡ ꯉꯥꯍꯩꯅꯆꯤꯡꯕ ꯉꯥ ꯃꯈꯜꯁꯤꯡ ꯌꯣꯟꯕ ꯊꯦꯡꯅꯗ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ SKTV ꯅ꯭ꯌꯨꯁꯅ ꯏꯝꯐꯥꯜꯒꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯉꯥ ꯌꯣꯜꯂꯤꯕ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯁꯤꯡ ꯑꯃꯁꯨꯡ ꯐꯤꯁ ꯁꯦꯟꯇꯔꯁꯤꯡ ꯎꯅꯔꯨꯕꯒꯤ ꯑꯈꯟꯅꯕ ꯄꯥꯎꯗꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤ ꯕꯦꯟꯁꯟ ꯅꯣꯡꯊꯣꯝꯕꯝꯗꯒꯤ ꯂꯧꯕꯤꯁꯤ꯫ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯉꯥ ꯊꯤꯡꯈ꯭ꯔꯦ ꯍꯥꯏꯁꯤꯕꯨ ꯆꯨꯝꯕꯖꯥꯠꯂꯣ? ꯆꯨꯝꯃꯦ, ꯇꯥꯡꯉꯅꯤꯗꯩ ꯊꯤꯡꯉꯦ, ꯌꯣꯟꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯉꯥꯁꯦ ꯉꯝꯅꯕ ꯄꯤꯔꯣ ꯍꯥꯏꯁꯨ ꯄꯤꯕ ꯌꯥꯗ꯭ꯔꯦ, ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯔꯦ꯫ ꯁꯤ ꯍꯥꯟꯅꯗ 250 250 ꯄꯤꯔꯝꯃꯤ, ꯁꯤ 350꯫ ꯑꯩꯅꯦ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯉꯥꯃꯤꯁꯤꯡꯁꯤ ꯌꯣꯛꯈꯠꯅꯗꯅ ꯈꯣꯠꯇꯅ ꯉꯥꯒꯤ ꯐꯥꯝ ꯇꯧꯖꯔꯤꯕꯁꯤꯡꯁꯤ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯗꯅ ꯃꯤꯔꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄꯕꯨꯗꯤ ꯂꯝꯗꯝꯁꯤꯗ ꯄꯨꯊꯣꯛꯆꯕꯅ ꯐꯠꯇꯕ꯭ꯔꯥ? ꯐꯩ, ꯌꯣꯏ ꯐꯩ, ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ꯫ ꯑꯗꯣ ꯁꯔꯨꯛ 4 ꯊꯣꯛꯄꯩ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯅ ꯁꯔꯨꯛ ꯑꯃ ꯁꯝ ꯉꯝꯗꯦꯕ꯫ ꯀꯔꯤ ꯃꯔꯝꯒꯤꯃꯛꯇꯅꯣ ꯑꯩꯈꯣꯏꯁꯨ ꯉꯥꯁꯦ ꯊꯤꯡꯕꯁꯦ? ꯑꯩꯈꯣই ꯆꯥꯛꯈꯥꯎꯁꯦ ꯏꯆꯥ ꯏꯁꯨ ꯊꯥꯏꯕꯁꯦ ꯄꯨꯔꯥ ꯑꯣꯏ ꯊꯥꯗꯠꯂꯦꯕ꯫ ꯑꯩꯈꯣꯏꯗꯤ ꯁꯤꯕ ꯇꯥꯕꯅꯦꯕ꯫ ꯍꯧꯈꯤꯕ ꯃꯥꯔꯆꯀꯤ ꯇꯥꯡ 10ꯗꯒꯤ ꯃꯥꯔꯀꯦꯠꯇ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯉꯥ ꯌꯣꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ꯫ ꯑꯊꯤꯡꯕ ꯊꯝꯂꯤꯕꯁꯤ ꯀꯅꯥꯅ ꯊꯝꯕꯅꯣ? ꯑꯊꯤꯡꯕ ꯊꯝꯕꯁꯤꯒꯤ ꯀꯥꯟꯅꯕꯅ ꯀꯔꯤꯅꯣ? ꯑꯊꯤꯡꯕ ꯊꯝꯕꯁꯤꯒꯤ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯕꯕꯥ ꯐꯤꯁ ꯁꯦꯟꯇꯔꯒꯤ ꯕꯕꯥꯗꯒꯤ ꯑꯀꯨꯞꯄ ꯃꯔꯣꯜꯁꯨ ꯇꯥꯃꯤꯟꯅꯁꯤ꯫ ꯃꯥꯔꯆꯀꯤ ꯇꯥꯡ 10ꯗꯒꯤ ꯌꯣꯟꯕꯤꯔꯅꯨ ꯍꯥꯏꯅ ꯄꯣꯏꯟ ꯑꯃ ꯊꯣꯛꯂꯛꯄꯅꯦ꯫ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯟꯗꯛꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯨ ꯉꯥꯒꯤ ꯐꯦꯁꯇꯤꯚꯦꯜ ꯇꯧꯗ꯭ꯔꯦ, ꯏꯃꯣꯏꯅꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯄꯥꯠ ꯅꯨꯡꯗ ꯂꯩꯔꯤꯕ ꯐꯤꯁꯔꯤ ꯇꯧꯖꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ꯫ ꯑꯗꯨꯅ ꯂꯩꯔꯤꯕ NGOꯁꯤꯡ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ, ꯁꯤꯒꯤꯁꯤꯅ ꯌꯥꯔꯒꯗꯤ ꯊꯥ 2 ꯈꯛꯇꯪꯗꯤ ꯌꯦꯡꯕꯤꯌꯨ, ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯂꯥꯛꯀꯤ ꯌꯦꯡꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯉꯥꯁꯤ ꯄꯨꯔꯥ ꯍꯦꯛꯇ ꯊ꯭ꯔꯦꯟ ꯇꯧꯔꯒ ꯇꯧꯕꯗꯤ ꯅꯠꯇꯦ꯫ ꯔꯤꯀ꯭ꯋꯦꯁ ꯑꯃ ꯁꯨꯝ ꯇꯧꯅꯔꯒ ꯃꯌꯥꯝꯒꯤ ꯑꯋꯥ ꯑꯅꯥꯁꯦ ꯔꯥꯎꯟ ꯑꯩꯈꯣꯏ ꯉꯥꯁꯦ ꯅꯣꯡꯃꯗ 1 crore, ꯃꯥꯔꯀꯦꯠ ꯐꯖꯕꯗꯗꯤ 2-3 crore ꯃꯄꯥꯟꯗ ꯆꯠꯂꯦꯕ꯫ ꯁꯤ ꯄꯩꯁꯥꯁꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯤꯁꯔꯤ ꯐꯥꯔꯝ ꯇꯧꯔꯤ ꯀꯥꯡꯕꯨꯁꯤꯡꯁꯤꯗꯤ ꯃꯆꯤꯟꯖꯥꯛ ꯄꯤꯖꯗ ꯌꯥꯗꯦ, ꯑꯗꯨ ꯇꯧꯗ ꯌꯥꯗꯦ, ꯑꯉꯥꯡ ꯑꯦꯗꯃꯤꯁꯟ ꯇꯧꯗ ꯌꯥꯗꯦ, ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯐꯦꯃꯤꯂꯤ ꯑꯃꯥꯡꯕ ꯑꯣꯏꯔꯦ꯫ ꯃꯥꯡꯕ ꯍꯥꯏꯕꯨ ꯆꯨꯝꯃꯦ꯫ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯁꯐꯔ ꯇꯧꯕꯩ ꯇꯧꯕ, ꯁꯤꯃꯗꯤ ꯌꯦꯡꯈꯤꯁꯤ ꯍꯥꯏꯗꯅ ꯃꯌꯥꯝꯁꯤ ꯃꯤꯇꯤꯡ ꯑꯃ ꯇꯧꯔꯒ ꯁꯤꯟꯅꯈꯤꯕꯅꯤ꯫ ꯐꯥꯔꯝꯁꯤꯡꯁꯤꯗꯩꯁꯤꯗ ꯉꯥ ꯂꯣꯏꯅꯤꯡꯕ ꯏꯅꯣꯠ ꯑꯃꯁꯨ ꯑꯃꯨꯛ ꯂꯥꯛꯑꯦ ꯍꯥꯏꯖꯔꯤꯕ꯫ ꯃꯥꯔꯀꯦꯠꯇꯣ ꯈꯔ ꯗꯤꯕꯦꯂꯞ ꯇꯧꯔꯛꯄꯁꯤꯗ ꯅꯝꯕꯔ 1 ꯑꯩꯈꯣꯏꯗ ꯑꯁꯣꯝ ꯁꯥꯏꯗ ꯄꯩꯁꯥ ꯌꯥꯝ ꯆꯥꯎꯅ ꯆꯠꯈꯤꯗ꯭ꯔꯦꯕ꯫ ꯑꯗꯨꯒꯤꯗꯨ ꯇꯧꯔꯒ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯗ ꯉꯥ ꯌꯣꯜꯂꯤꯕꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ, ꯃꯈꯣꯏꯅꯗꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯉꯥ ꯄꯨꯁꯤꯜꯂꯛꯄꯁꯤ ꯊꯤꯡꯈꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯗꯕ, ꯑꯗꯨꯒ ꯄ꯭ꯔꯥꯏꯁꯁꯤ ꯍꯦꯟꯒꯠꯂꯛꯄ, ꯃꯃꯜ ꯍꯦꯟꯒꯠꯂꯛꯄ, ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯐꯦꯛꯇꯔ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯩ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤ ꯊꯝꯕꯤꯔꯤ꯫ ꯁꯤ ꯃꯇꯥꯡꯗ ꯑꯗꯨ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯖꯒꯦ, ꯑꯗꯨꯝ ꯄ꯭ꯔꯗꯛꯁꯦ ꯄꯨꯊꯣꯛꯄ ꯉꯝꯃꯛꯀꯅꯤꯌꯦ꯫ ꯑꯍꯥꯟꯕꯒꯤ ꯉꯝꯗꯕ ꯋꯥꯅꯦꯕ, ꯉꯝꯃꯤ꯫ ꯁꯔꯦꯡꯒꯨꯝꯕ ꯁꯤ ꯄꯤꯁꯀꯨꯝꯕ ꯋꯥꯕꯩ ꯋꯥꯅꯤ, ꯒ꯭ꯔꯥꯁ ꯀꯥꯞꯇꯤ ꯃꯔꯥꯡ ꯀꯥꯏ ꯂꯩꯔꯤ ꯍꯧꯖꯤꯛ꯫ ꯑꯗꯨ ꯂꯣꯏꯈꯠꯄꯤꯌꯣꯕ, ꯑꯗꯨꯝ ꯂꯣꯏꯈꯠꯂꯗꯤ ꯄꯣꯠꯇꯨ ꯃꯔꯥꯡ ꯀꯥꯏ ꯂꯩꯔꯗꯤ ꯂꯩꯉꯥꯛꯀꯤ ꯑꯗꯨꯒꯤ ꯄꯣꯏꯁꯟꯗꯨ ꯇꯧꯔ ꯉꯥꯏ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯆꯔꯥ ꯍꯦꯟꯅꯤ꯫ ꯂꯩꯕꯥꯛꯀꯤꯗꯤ ꯉꯥꯏꯕꯤꯒꯅꯨ, ꯑꯗꯨ ꯉꯥꯏꯔꯗꯤ ꯑꯩꯈꯣই ꯃꯅꯤꯄꯨꯔ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯉꯥꯏꯕꯤꯒꯅꯨ, ꯃꯤ ꯃꯇꯦꯡ ꯂꯧꯔꯣꯏꯗ꯭ꯔꯒ ꯐꯥꯔꯃꯔꯗꯨꯁꯨ ꯐꯥꯔꯃꯔ ꯑꯣꯏꯅ ꯇꯧꯕꯤꯌꯨ꯫ ꯃꯌꯥꯝꯒꯤ ꯊꯤꯡꯉꯩ ꯇꯥꯟꯖꯥꯁꯤ ꯑꯩꯈꯣꯏ ꯆꯥꯟꯁ ꯑꯃ ꯂꯧꯔꯁꯤ꯫ ꯑꯩꯈꯣꯏꯅ ꯂꯣꯏꯕ ꯌꯥꯕ ꯄꯣꯠꯁꯤ ꯁꯔꯦꯡ ꯂꯣꯏꯕ ꯌꯥꯔꯦ, ꯗꯤꯃꯥꯟ ꯂꯩ ꯄꯣꯠꯁꯤ ꯃꯣꯏ ꯂꯣꯏꯈꯠꯄꯤꯔꯛꯄ꯫ ꯑꯩꯅ ꯍꯥꯏ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯁꯥꯏꯖ ꯋꯥꯏꯁ ꯃꯥꯒꯤ ꯄꯦꯔꯦꯟꯁ ꯍꯥꯏꯗꯣ ꯌꯦꯡꯉꯒ꯫ ꯑꯣꯀꯦ, ꯑꯩꯈꯣꯏꯒꯤ ꯎꯔꯤꯄꯣꯛ ꯈꯨꯁꯅꯥꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯕꯕꯥ ꯐꯤꯁ ꯁꯦꯟꯇꯔꯒꯤ ꯕꯕꯥꯅ ꯍꯥꯏꯔꯤꯁꯤ, ꯀꯔꯕꯥꯔ ꯑꯃ ꯇꯧꯕ ꯇꯥꯔꯗꯤ, ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯃꯣꯗꯁ ꯑꯣꯄꯔꯥꯟꯗꯤ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯥꯏꯕꯗꯤ ꯄ꯭ꯔꯗꯛꯁꯟꯅ ꯃꯇꯧ ꯀꯔꯝꯅ ꯄꯣꯠꯊꯣꯛꯁꯤ ꯄꯨꯊꯣꯛꯑꯒ ꯃꯥꯔꯀꯦꯠ ꯇꯧꯔꯤꯕꯁꯤꯡꯅ ꯀꯔꯝꯍꯥꯏꯅ ꯃꯥꯔꯀꯦꯠꯁꯤ ꯇꯧꯒꯗꯒꯦ, ꯑꯅꯤꯁꯤꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤ ꯀꯔꯝꯍꯥꯏꯅ ꯁꯝꯖꯤꯟꯅꯒꯗꯒꯦ, ꯁꯣ ꯗꯦꯠ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯗ ꯑꯩꯈꯣꯏꯒꯤ ꯉꯥꯒꯤ ꯑꯣꯏꯔꯕꯁꯨ ꯑꯦꯅꯤ ꯇꯥꯏꯞ ꯑꯣꯐ ꯄ꯭ꯔꯗꯛ ꯄꯨꯊꯣꯛꯄ ꯑꯃꯗꯤ ꯃꯥꯔꯀꯦꯠ ꯅꯤꯡꯊꯤꯖꯅ ꯇꯧꯕ ꯉꯝꯅꯕꯒꯤ ꯄꯥꯝꯕꯩꯗꯨꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ꯫